Hauzimoroi Bapau. Chief Minister N. Biren Bungasi Chandel Gimiamna Harautayam Okre, Chandel headquarter da cabinet Mipam Pangtuknaba Sen Akre. Kurumjere. ISTB Paumiang Tabir Besungutaram Nokchere. Hauzima Punga Bapau. Chief Minister N. Biren Luchingba Sarkar Asina, Chingi District Headquarters Singda Cabinet Mipam Pangtukani Haina, Lautoki Bagi Matungina, Turasanpurda Cabinet Mipam Pangtukraba Matungda, Anirak Subo Oinangase, Chandel Headquarter da Cabinet Mipam Pangtuknaba, Chandel the Tungkre. Chief Minister Bu Tongan Ba Chandel Gimafam Singda Lamdam Adongi Miamna, Harautayam Okre. Chief Minister Gi Kongsat Aduda, Deputy Chief Minister YJ Kumar Yauna, Minister MLA Kyasu Saruk Yake. Chief Minister na Liwa Changning Girls Hostel, Pamungyang Leba Chandel District Hospital, Chandel United College Ki Science Laboratory, Monsang Pankada Leba ADC Office, Maha Union Government Hostel, Sangakre. Pachaida Town Hall Sananaba, Chandel Headquarter da Nupi Kaitel Sananaba, Urep Yung Sutam Kre. Chandel Gi Jafau Bazar Leba Maha Union Ground da Maha Area Chiefs Association and Sinduna, Chief Minister N. Birenbu Okpagi Thorum Ama Pangtukle, Thoromaduda Nat Kyoiba Jagoi Isai Kayasu Utkip, Thoronga Mari Lenana, IFCD Minister Letpau Haukipna, Sarkar Asina Paika Liba Sakut Thorangi Tabak Singasi, Miamgi Mating Dagini, Ngambani Haike. Quality control or quality the compromise of the Prazana. Support of you, Haji Nashi Apoy Honorable Chief Minister. Foundation store rate to ba amadi sangara ba offices mayam tapat kung thangi oiba port parkal lakpa government ki oiba port ase mayam na support to bigani haibase egi appeal egi request ni Thoromadugi Tungda Chandel DC Office da Pangtokadaba Cabinet Mipam Pamgadore Mipam Asida Manipuri University of Culture Gi Lecturer Post Kuntranito Launanaba Manipur State Film and Television Institute Ki Academic Staff Amadi Non-Academic Staff Launanabagi Agenda Yaure Tabaktagi Potharaba Y Ibomza Singhabu Raj Bhavan Imphal Gi Principal Private Secretary Oina Re-engagement Toba Industrial and Investment Policy Gi Draft Toba Amadi Chandel Gi Sakot Thaurangi Thabak Sing Review Tobagi Wafam Sing Khanagadore Little Flower School Gi Mahiroi Lungnila Elizabeth na Laikidabagi Taramari Subad Ningsing Thoram Ngase Hyang Thang Takhelambam Konjal da Laiba Vishal Mega Mart Shopping Complex da Pangtukre Lungnila Elizabeth ki imung manung KS Inauba Amadi and Nanda Kishona sponsor Togduna Mami Artists Association na Sinduna Pangtukiba Thoromaduda Manitron ki Chairman Dr. Y Radisham Susarukyake Laikidabagi photo da Lai Sukatuna Ikai Kumnubutke Thoromasiga Mari Laina Mungsang the Laiba all as home the Ladiba Halsinda Kudol Port PK. Case Inavana Haikibada, in Solusungani Humda, Sel Karagidamak, Lungnila Elizabeth Po, Tamtina Hat Kibasi, Tamoy Sopatok Amani, Sing Tam Aniki Marakta, Kaibung Tanabagi Mong Amalaiba Asida, Karada Oirabasu, Kok Nanaba Wakalolda, Thoromasi Pangtopani Haike. Dr. Y Radisamna, talk about terrorism gi Tawong Adugi Mayokta, Mipum Kudimakna Lepkadabane, Aikoi Pumnamak Amatani Haiba Wakalolda. Soy kibal lan kibal laire basu wari sanaduna apaba maikay romda lakna ba honamina si haike stage da laiminar bachimi tabi punamakki wakalonda amatta oina jar bizat khaidana terrorism se masi mayok da lepham thoi lepi lepchi habi wakalondo masi akoina pau sandok pani haina ai logjage aikoi punama amatta oisi nungsi sanana laiminasi asoiba punamak kauthomnasi ngangnasi Wari watai sarga koi amatta oina nungsinaba wafam do puraknaba honasi aduga akaiba atoiba lairamasu arama lairamasu chumthomnasi faminasi haibu wafam se ngasi ge sumba program asina yamna sakhi oiraba adugu praman char adu wafam amani Central Trade Union amasung Industry amadi Service Sector da laidiba National Federation of Workers and Employees singi thoksil makada lagliba tangma pandagi taramatoi fawba numit humni chupna Delhi gi Parliament Street ta chatkadoriba khongsarasida sarugyanaba ngasi Irawat Bhavan dagi mioi chamarom Delhi gi damak Imphal thadokre khongsaradu coordinating body of Trade Union Manipur gi chairman Sotin Kumar convener Ketrimem Santa
TUCC Manipuri gi Secretary Khomdram Gyaneshwar amasung UTUC gi Secretary K Manoranjan Susarukya ke Sotin Kumar na phongdorakpada anti-national amadi anti-people oiba policy kayagi mayokta point taranitho yauba Charter of Demand Minimum Wage Social Security Workers singi pension chingba phanganaba sangshingadawriba khongjangni haike अपन मबुद्रा दगे कोई मरु होइना कोई ट्रेन सिंग थेनगा लाकपने ड्राइवर यूनिट पालन तोरिसे जनवरी तंग तराग मरी करिगिनो हाईवे प्रोटेक्शन फोर्स थमदबगिनेबा अदुबो NSN IM ना हाईवे प्रोटेक्शन फोर्स थंब यादेबा हौजिक सुलौरी टैक्स पोसे तांग लेरिबा मयाम पुनमक्से नागा सिंगी अदुबा लालोबु सिंगी मोई टैक्स अदो मदु नप नप कान प्रजाना तांग लेरिबने Kaisamthong Longjam Laikai Omor Singh Wangkhemna iba The Writers Mahabharata and Ramayana as the real religious scientists Kauba Lairik ngasi MSF na may thakre. Lairik asida yauriba matong marong khangdaba mitay bulan na uhonaba honaba asidagi MSF amasung lub kharana hariba Lairik adubu yonba amasung nambada atingba thamkrabagi matungda wari sanakibada yanakiba matungina hanagi Lairik Singh manganbagi thabak chathabani haina MSF ki Vice President Prem Sagar oinamna phungdurakle. Sigi manungda koigi Manipur gi society siga yamna chana daba yamna chuna daba aduga aran ba mathong khang daba adum bagi mawong da iba adagi even ngasagi lyric sigi manungda koigi panba ya bada koigi maitai gi koigi religion hai tare maitai gi religion sida yamna singna ba ya ba adugumba yamna yawba adagi marak sida mu magi essay sida mu essay sida grammar amadi literature na haina mana khut thaba iriba saruk sidana grammar gi oiba literature gi oiba kaigumba hiram amtagi polam adagi achumba potse kemta yawram daba aduna maram kana khoi mayam pulap tanaraga ngasi loop taruk ka tanara matungda MSN na phagala ba lyric si kupna yenga ba matamda ngasi gi lyric asi ngasagi Manipur sidagi sagi Manipur da singbo lyric si thamagadi khoi gi leriba community mayam sigi oiba adagi khoi gi religion gi oiba adagi khoi gi society gi oiba pot sida khoi gi kyaus oiba pot yam lakataba yamna aran ba pot yam lakataba do society sida problem yam lakataba oirakataba phibam du ubadagi akoina ngasi pulap pulaga ngasagi MSF na kana tawjarakana da koina si lyric si mai thajabani Niputare Suba Laimayol Art Center gi mapok kumon thoram ngasi singjamai chinga makhada leiba Laimayol Art Center gi hall da pangthokre thama chupna pangthokadoriba mapok kumon asigi hawdokpagi thoramda Laimayol Art Center gi President S Tomba IMC Ward number 16 gi Corporator TS Eliza yauna miyokya na sarukya ke President S Tomba mitaina Manipur da theater sitharakliba asi artist sing hingbagi lambida mai onkibana achobo maram ama oide Center asinadi theater saukhanaba thodang kaya logani haike Bagama natraga khunai ama semo tamda culture na achogo thodang ama lowena haibasi ekoi khangnaraba wafamni aduna wafam aside samjinjaraga ekoi tungda lakadokba ekoi mangsa leiba posing kannabagi damakta ekoina asi culture si hingal halaganda ekoi unity leitaba adi integrity mangai ba mayam singsi lakane haiba thajabadu de ekoina sese de culture institution amoina ekoi sese thau pangthongna na kanna hogje hona jaba tanjani Sangai Festival Gamari Lenana PWD na Hapta Kangjebung Palace Compound Andro Parking Wangkai Puja Lampak Amadi New Chekon Nongpok Ingkol gi mafam singda drain sengdopagi thabak chathariba sida dukan phamliba singi pot chai thamjinba workshop ki gari amadi nung lengoina chingba thamjinba asina drain sengdopagi thabak ta chauna apanba pire mari leinaba singna athuba matamda pot chai singa se lokthoktrabadi police ki bateng lawragani haina PWD gi executive engineer TS Dinesh Kumar na khangalakle Swiss rolls with exotic fillings from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Hakchangi liver solakpadagi producing aktaba, hakchang choktarba, tumba chaba yaraktaba, khong hama numayaktaba singidabak. Amatta naiba upaidi Jolib syrup amasu Jolib capsule bu changin sinabiyo
Manipur miyam ki nungairaba pau Sky Hospital Porompata Chase Medicine amasung Cardiology ki OPD kudong saba leijari ahenba kudong saba galwena Ops and Gynae amasung ENT ki OPD kudong saba su leijari akupa marol gi damak makhada pijariba phone number natragana reception da tana biduna hana book toksan biho break matung da taram nokchare makhada ba pauda Education Department at Sahi Kudingi Leptana Pangtukpa Class 10 Tamliba Mahiroi Singi State Level National Talent Search Examination Class 9 Tamliba Mahiroi Singi State Talent Search Examination Amasung Class 8 Tamliba Mahiroi Singi National Mission Cum Merit Scholarship Examination Hayeng District Singi John Tara Tarukta Pangtuklagari Parkya Thaba Lakpa Mahiroi Singi Tamaktadi Kanagumba Sangstan Amatana Atingba Pibidanaba Education SK Maikaidagi Apil Taurukle NHNIM Amadi Bharat Sarkar Anigi Marakta Taunakiba Framework Agreement Aduna Manipur gi lam machet amata sokhanba yaroi haina Manipur Muslim Welfare Organization gi President Abdullah Pathana ngasi organization asiga office ta pangtokpa paumisinga unabada phongdukre nungsi sanana leminari balamda masigi proof sing Bharat Sarkar na tokhai na tahanana ba hunarakpa silai bakthibane Framework Agreement ta kari yauri haibadu mayek sengna khangan pamthoi Manipur kaiba yaba wafam yarumlabadi akanba ihau lakani haike Yaripok tracking team na sinduna chatkiba October gi tang 13 tagi November gi tang ani fawba Indo Myanmar lamkhai meya da leiba Khayang waterfall da trekking ama pangthokre Indo Myanmar lamkhai meya da khundari ba Manipur gi lamkhai ngagliba Chamu Khayang amadi Phungtha village ki praja singna phongdorakpada mafam adugi lambi thonggi phibam phattaba amadi ana layengi khudong sadriba se Manipur sarkar na athaba matamda miyeng sangbiyo haiba wafam sing phongdorakle ngasi cycle block level kutna sinduna cycle headquarter da leiba block ground da cycle level kut 2017 pangthokle Tatkiba October gi tang kuntra da pangthokani haina tawramba miss kut adu nong singi phibam phattabana leithokraba matungda ngasi pangthokpane miss kut ki thawrama se ISTV network na live telecast tawduna miyamda uba phangale Give it up for contestant number 14 New Delhi ki Janpat Laiba Indira Gandhi National Center for the Arts ta chathariba manga suba North East Festival gi sarukam oina chathakiba North East Design and Fashion Weekend da Mrs Worldwide India 2017 da Most Courageous Women of the Year takrabi mayang lambam daina yauna Manipuri kyana saruk yare Manipur gi so adu da ayengba babok singi pukning sangshin ke Aikoina hinglingai ulam silambi hariba lobasigi anirak suba mapok kumon thoram ngase Manipur Press Club ta pangthokre thoram aduda leimakolgi President MC Rita General Secretary Nganthoibi amadi Sadananda Angomna maruoiba miyersingoina sarugyake wangang kibasina lobasigi motodi miyamna harau leminabane mimana drabasing yauna mateng darkar oiba matamda lubasina achoba thodang lawduna lakli haiba wafam phongdoknake Haujek maruoiba pawmu Chief Minister N. Biren Bungasi Chandal Gimyam na harau tayam na okre Chandal headquarter da cabinet reform pangthok na ba sem sakre ISTV pawmiyang tabir ba sumam kahana karungjari